Taasigi Nipan Numidangda Manipur Muslim Welfare Organization ge advisor Fundre Mayum Abdullada Kotai Haiduna Rims ki authority na hospital asigi X-ray technician Nengthausam Samarendra Suspend Toukhiba Maram Chade Numid mangani gi manungda suspend order Revoke Tougadabani Natraga di akan ba khongsang kaya changsilagani haina Yoibu Yohen Tanba Ngakselapun Belob Development and Protection United Voluntary Organization Nambol gi General Secretary T.A. Lamzing Banam DPUVO Nambol Laimaram Yaifalam Singlob Apun Banupi Loop Nambol Nasinduna Ngasi DPUVO gi office ta pangthokpa paugi mifamamada fongdokre TA's Lamzing ba makha taraduna numit aduda Samarendra yu thakte haibigi report laire maga taminaba staff aduga hana ningai sangdanarakpadagi khamna bhaugalakpada floor da nanthuduna magi kokta Abdullah hariba napigane magi kokna Abdullah hariba patient party ki luchingba sida thengbadagi nahi tabane khongna khutna thengba fuchaiba nate aduga Abdullah na Facebook ta mahak pangal ni hairubagi khut tharakle haina lana pau sandoktuna communal irang thokpa yaba wafam phongdorok palaibak thibane Fundrai Mayum Abdullah Manipur People Against Citizen Amendment Bill gi co-convener oina thaudang laukiba lamdam asigi luchingbane adu mahangna phongdorok liba wafam singasina matik chadaba luchingba mani haibagi wahang lakle Abdullah Masana Mahakasi MLA gi mini thabak thadatlura Pangalasi Atonbi gi machara haina staff singda Saunangang kiba wana thaiduna tamfam thokte mamangda pangal ni haina X-ray kap kidaba laite emergency oiba oidaba haibagi matungina thabak tawkiba ngaktani mamangda misi mina kaya thokpana rimsta yaikai thugaiba kaya thokiba matamda doctor nurse staff amata suspend tawkiba laite Samarendra da thoklibasi matu sonba thibane aduga wafam asada communal oina ba irang sagaliba Abdullah amade maitai pangal Muslim organization sing wakal khantabiyu Manipur Lengaksu wakal pathabiyu suspend revoke tobiyu haike paugi mifamaduda DPUVO ge president T Khava Khuman working president K Suleshwar executive manager TN Luwang apun banupi lup nambol gi convener Chongtham Ibe Chawbe secretary Laifrakpam Premila Laimaram Yaimfa Lamjing lup ki president Angom Tolchaw amade atai thomi sing saruga ke ngasi wauda Manipur leiriba tongan jati punamakse ekhoigi sab manana magi tokhom tokba duty do tawdon lai maitei pangani haraga mana ngasi wauda x-ray kap khidaba leite mana masina masigi se ekhoigi atumaina allegation tawbasi nungaijade loina asigumba ekhoigi rims ta patient siba doctor mayama ekhoigi soibadagi patient siba madagi rims se thuga yekhaiba mayama thokre Asiguma Toukhiba Targa Sungasi Bogda Rims Authority na Doctor Natraga Channel mi mayam dong sibuta suspend togde karigi damakta hairiba matu sonba Samarendra bu kedobi damakta suspend togdo rimno mana masuna atu matamda Rims Authority na masi revoke togda targa di onai singi makai degi akanba hungin yam thuna sanction gani yam numit mangani bu manungda magi suspension revoke togdo ni haibsi onai singi makai degi thamjari